Connect News Media Tabiriba Singbutaram Okchari. April Kuntra 2011 White House da Matamadugi President Barack Obama na dinner party ama thamki. Obama na party da saruk yariba miyoy amada mahaki ming hanna lauduna karem narami. Misak adu atay kanasu natte. Matamadugi Amerika gi khwaidigi chawba business tycoon Donald Trump oirami. Trump numit kharani gi mamangda Republican Party da yaurki. Mahakna Obama na Amerika da pokhiba gi maramda hanna wahang hanglami. Masidagi Obama na mahakpu program aduda ubada madugi paukhum pinanaba khanki amadi Trump pu karemnaki. Karemnaba asi Trump na khangma ngamkhide. Numit aduda mahak nongma soidana Amerika gi president oigani haina lepki. Hauzik Donald Trump Amerika gi nifutare suba president oikhre. Masi mahaki ani suba tamni. Masigi mamangda 2017 dagi 2021 fauba mahak Amerika gi nifumanga suba president oirami. Video asida Trump pokhibadagi mahaki mapagi inheritance fangkhiba amadi aniraksuba oina president oikhibagi wari khangminasi. Trump ki mabubok Frederick Germany dagini. Frederick chahi nipan surakpada mahaki mapa laikhiramde. Mahak angang oiringaidagi yamna solami maram asina lausing uba ngamkhide. Masina maram oiduna mahaki mamana mahakpu samkakpa oinanabagi training tohonki. Frederick yamna honaba kanba misak ama oirami. Mahak hapta chupa thabak torami. Masagi chahi 13 surakpada Frederick Amerika da chelakpa taki. Matamaduda Germany da law ama lerami. Madudi miyoy amana yamdrabada chahi ahum army da yawba tarami. Frederick na masidagi kiduna lebak thadoki. Mahak numit 10 gi journey tawduna October 1885 ta New York ta thungki. Amerika da lakpaga Frederick na Samkakpagi thabak tawba hauki. Paisa khara tanselaba matungda mahak na Alaska da mining gi business tawba hauki. Mahak ki business asi chatpa hauki. Mining da gi mahak na sana yamna fangki. Trump ki mabubok Frederick chahi khara gi manungda yamna inakhunba miyoy ama oikhi. Masigi chahi khara gi matungda Frederick Germany da chatki amadi 1902 da Elizabeth Christ kauba nupi amaga luhongki. Konna Amerika da lakhi adubu Elizabeth Amerika gi ayingba weather pamlamde. Mahak toina narami. Mahak ki nupi gi phibam ubada Frederick 1904 da amuk Germany da chatki. Adubu mahak Germany da lakpa German army ki officer singna pamlamde. Frederick pu lebak thadok naba order pikhi. Frederick mahak ki miron bi nupi amadi piglibi masanupi puduna New York ta lakhi. Tha kharagi matungda Elizabeth na Donald Trump ki mapa Fred Trump pu pokhi. Frederick ki angang ahum gi manungda Donald Trump ki mapa Fred Trump yaima oirami. Mahak October 13 1905 ta New York ta pokhi. Mahak ki mapa Germany dagi oirabasu Fred complete American oirami amadi German loan khanglamde. Fred na Amerika da Trump family gi reputation semnanaba kanna honaki. Fred angang oiringadagi honaba kalami. Mahak school gi matungda numidangda construction ga mari leinaba plumbing, carpentry amadi electric wiring gi thabak tamlami. 1918 da mahak subnagi chahi 15 gi oirami. Matamaduda mahaki mapa Frederick laikhiramde amadi imung pubagi daita mahaki mathakta lakhi. 1927 da Fred na mahaki mamagi mingda real estate company Elizabeth Trump and Son hauki. Fred Trump na yum sembagi thabak chawna tawba hauki amadi matam kharagi matungda mahak New York ki khwaidigi maipakpa naha oiriba businessman singi manungda ama oikhi. Mahak na maru oina World War II gi matamda government scheme gi kanaba lauduna yum sing semki. Brooklyn amadi Queens gumba mafamda mahak na hongna yum semduna mi sing rental lainanaba pirami. Mahak ki project asi yamna chawrami. Masida mahak chawna profit fanglami. 1930 gi decade ta Fred Trump party amada laklami. Mafam asida mahak Mary Annie McLeod koba Scottish nupi amaga thengnaki. Party gi matungda yumda halakpaga mahakna declare tawki madudi mahakna luhonggadaba nupi adu mahakna thire haiki. Masigi matungda 1936 ta Mary Annie McLeod ka mahak luhongki. Fred ki business continue sandoklami adubu
Marak asida mahak controversy sumayoknaki. 1970 ki decade ta mahakna black singbu ren pide haina maral sikhi. Masigi damak mahaki mathakta case tauki. Kon na masi solution porakhi. Masigi matungda June 13, 1946 ta New York ta Donald Trump pokhi. Ina khunba imungda pokpana maram oiduna Donald Trump silver spoon ga loinana pola I hainei. Fred ki angang mangagi manungda Donald Trump mari suba oirami. Trump ki mathakta mayamba Fred Jr. machi ani amadi manaunupa ama Robert Trump lerami. Donald Trump ki mafa Fred strong amadi discipline pamba miyo oirami. Mahakna mahaki angang singsu honaba kanba oheninglami amadi achauba mangmangba pamlami. Fred machanupa Donald Trump ka nangnaba mari lerami. New York Times ki report ki matung ina Donald Trump chahi ahum surakpada mahaki mapagi business tagi chahi gi dollar lakh ani tanba hauki. Aduga chahi nipan surakpada Trump karorpati oirami. Trump na chahi ani makhai farakpada mahaki mama naaba horami. Maramasina mahaki yok pathakpada mamagi mahutta mahaki mapana daita lorami. Donald Trump na chaurakpada mamagi minungsi phangba ngamkhide. Maramasina mi singna Trump ta mahaki mamana mahakpu karamna minungsi utkhi haina hangbada Trump ki nak ta masigi paukhum leramde. Donald Trump class 7 fauba New York City da mahi tamlakhi. School gi matamdagi Trump ki attitude yamna aggressive oirami. School da mahaki marup mapang singda yamna khanna sainaba torami. Masidagi mahaki mapagi nakta school dagi complaint toraklami. School da natana yumda su masin manaw singda kaihorami. Maramasina mapana Trump ki admission New York Military School da tauki. Chahi 13 da mahak military school da chatpatakhi. Trump Military School da yaukhibada noma mahak line dagi hendokpada mi mana mahakpu khupak na tharami. Donald Trump Military School da su mahaki mamanavasingda lauba khongba torami. Mapana yolak thalakpa Trump naturally competitive oirami. Military School da su mahaki attitude asumna oirami. Mafam asida mahak mayamga competitive oirami. Trump Military School da asumna tawbuna mahaki mamanavasingna mahakpu pamnaramde. Asumna Donald Trump Military School dagi leadership ki gun puduna pass out tawki. 1964 da Military School dagi pass out tawraba matungda Trump na chahi ani phawba Fordham University da study tawki. Masigi matungda mahakna Pennsylvania University da transfer lawki. Mafam asida mahakna real estate program da education fangki. Masigi matungda Trump na 1968 da economic science da degree lawki. Trump mahaki mayamba Fred ka yamna naknarami. Fred chahi nifumdoi da yu yamna thakpadagi leikhide. Masigi matungda Trump na punsi chupagi yu amadi churup thadoknaba decision lawki. 1960 ki decade ki aroibada America Vietnam War da engage oirami. Matamasida America gi nahasingbu US Army da thabak tawba darkar oirami. Adubu Trump masidagi masabu kallammi. Khongda anaba amadi medical gi study gi maram piduna mahakna mangarak Army da service pibadagi masabu kanki. 1976 New York ki Maxwell Plum Bar masida model sing dating gi damak inakhunba nupa sing thinaba mafamni. Noma numidangwai ama Donald Trump bar asida lakhi. Masida Czechoslovakia gi model Ivana ga thengnaki. Trump na mahakpu gulab chama pikhi adudagi mapanda koiba chatminakhi. Numit asigi mathangi tha ahum phawba Trump na mahakpu continue phone tawki. Makhoi ani tha kaya chumna date tawki. 1977 da Ivana da luhongbagi propose tawki. Ivana na luhongbagi damak yaki. April 8, 1977 da makhoi ani luhongki. Trump na mahaki marupta mahak angang manga pami haiki. Maramdi yamdrabada amadi mahakumna ohenba pamlami. Trump na angang mangagi damak Ivana da themki. Trump na angang ama hek phangbaga Ivana da dollar lakh ani makhai pirami. Ivana amadi Trump ki macha ahum pokhi. Donald Jr., Ivanka amadi khwaidigi atomba Eric ni. Luhongkiba chahi 9 matungda makhoi ani gi marida akaiba lakpa hauki. 1985 da Trump model Marla Maples ka tennis match yangpham amada thengnaki. Masidagi makhoi ani mari leinarakhi.
1989 da Ivana Christmas ki suti da Colorado gi Aspen da lakhi mafam asida Marla Maple su lakhi Marla na Ivana bu masak tak tu na hai ai Marla ni ai nahaki nupa bu nungsi nangsu nungsi bra haina hangki wahang asi tabada Ivana khangba phauki paukhum oina mafam asi thadok tu na chat khro haiki matam kharagi matung da Ivana na Trump tagi divorce launa na ba fireb lauki Trump amadi Ivana ga khatnaba lebak pumbada khangnaki numit khudingi newspaper da Trump Ivana amadi Marla ga mari leina ba headline sing phonglami Trump Ivana gi case asi court fawi yauki Ivana na Trump ta rape ki maral sikhi December 1990 da makhoi ani divorce tongnaki Trump na alumni oina Ivana da matamadu da lupa crore kuntra tarupi bataki masigi matung da Trump na Marla Maples ka luhongki Marla dagi mahaki mari suba macha Tiffany pokhi adubu Marla amadi Trump sumnagi chahi ahum khaktama makhoi gi relation asi chatpa ngamki makhoi ani na 1997 da amana amadagi divorce tongnaki divorce ki matungda New York Times ta pikhiba interview amada Marla na hai Donald mi nate mangonda aina luhongma pamki adubu Trump amadi mahaki sangsar aigidama anobani mangonda gi lapthokpada ai harauba phawi haiki Donald Trump amadi Marla gi marakta divorce ki process tawringada Trump na Slovenian model Melania Knowles ka thengnaki makhoi ani ahanba oina 1998 ta New York ta party amada thengnaki mafam asida Trump na Melania dagi mahaki phone number su lauki Trump na 2004 da Melania bu charity event Met Gala gi matamda propose tawki adudagi 22 January 2005 ta makhoi ani lohongki Melania amadi Trump ki machanupa amasu lei mahaki maming Baron Trump kawi 2017 da Trump ki president oiraba matungda Melania America gi first lady su oikhi Trump ki personal life controversy de yamna lairami military school gi matamdagi hongna Trump pu mahaki marup singna ladies man haina kaunarkhi atia sokna wangba building singdagi casino gi business fawbada Trump ki achoba status lairami Donald Trump ki fame amadi legacy asi mahaki mayamba Fred Jr gi decision amadagi phangki mayamba Fred Jr na mahaki mapagi business join tawbadagi yakhide mahak pilot oikhirami masidagi Trump family ki business handle tawnana ba daita pumba manaunupa Donald Trump ta lakhi matamadu da mahak sahi 19 surami Trump ki mapana company join tawdringai da mahakpu $1 million gi sendon pirami company join tawrba matungda Trump na New York shahar da housing project ta mapagi mateng pangba hauki mahakna company gi maming hongdoktuna the Trump organization thonki chahi 15 da Donald Trump the Trump organization gi president oikhi president oiraba matungda Trump 1970 amadi 1980 gi decade ta real estate businessman oina phagolaki Trump ki company asina housing projects ka loinana luxury hotel casino amadi atia phangno wanglaba building sing semba hauki 1976 ta Trump ta mahaki business life ki khwaidigi chawba decision lauki mahakna New York ki bankrupt Commodore Hotel bu leiki amadi masigi mahuta luxurious hotel oina semnanaba Hyatt Group ka agreement tawnaki adubu masigi damak Trump ki nakta changadaba darkar oiba paisa leramde matamasida mahakna mapagi political influence ki kanab lauki Trump ki mapa Democratic Party ga samnarami mahakna New York ki mayor ga loinana deal tawduna hotel da lawgadaba tax ta chahi 90 gi discount fangki matamaduda Trump ki maramda New York ta mahakna pamba adu tawba ngami hainaki masigi matungda 1983 da Trump na New York City gi Manhattan 5th Avenue da mathon yankhai nipan leiba building semki masibu Trump Tower gi mingda khangnei 80 gi decade ta Trump na casino business ta khong thangjin ki mahakna 1984 da Trump Plaza amadi 1990 da Trump Taj Mahal gumba casino semgat ki Trump na Taj Mahal casino sembada $1 billion haibadi lupa crore lisingama chatret engkai khars tauki masi mahakna world gi nipan suba angakpani haiki adubu masi sembada Trump bankrupt oiki mahakna company bu bankrupt ni haina lauthoki mahaki decision asigi maramdagi America da mahakpu karemnaki 1999 da Donald Trump ki mapa Fred Trump
निमोनिया की मरमदगी तैबंगपान थादोखी ट्रम्पना रियल एस्टेट बिजनेसमैन अमगी इमेज की मतायदा मसाबु सेलिब्रिटी अमगुम मियाम मांगदसु उठखी फेम फंगननबा डोनाल्ड ट्रम्पना 1996 ता ब्यूटी पेजेंट अहुम मिस यूनिवर्स मिस USA अमदी मिस टीन USA बु लैखी मिस यूनिवर्स इंटरनेशनल लेवल दा पांगथोकपो ओइबना पृथ्वी पुंबगी मीडिया मसी कवर तौनबा लाकनै ट्रम्प मसी की कानबा फंगकी अमदी ग्लोबल लेवल दा महाकी रिकॉग्निशन फंगकी अदुबु प्रेसिडेंट ओइद्रिंगे ममांग 2015 दा ट्रम्पना लैटिन अमेरिकन सिंगदा रेसिस्ट कमेंट पीरुबदगी टीवी चैनल सिंगना ब्यूटी पेजेंट प्रोग्राम बु उत्प थिंगकी मसीगी मतुंगदा ट्रम्पना पेजेंट अहुमक योंथोखी मसीगी मतायदा डोनाल्ड ट्रम्पना हॉलीवुड की फिल्म सिंग अमदी सीरीज दा एक्टिंग सु तौखी महांगना अहानबा ओइना 1989 दा घोस्ट कांदु इट दा थबक तौखी फिल्म असिदा महांगना महांग मसागी रोल प्ले तौखी मसीगी मतायदा महांगना चौराकना फिल्म कुंथ्रा अमदी सीरीज दा थबक तौखी ट्रम्पना रेसलिंग की वर्ल्ड असु मसाबु चांगेंखी 1988 अमदी 1989 दा महांगना रेसलमेनिया बु स्पॉन्सर तौखी 1991 अमदी 2004 दा महांग WWE दसु उब फंगखी मसीगी मतायदा महांगना 2007 दा WWE की फॉर्मर CEO विंस मैकमोहन गा बैटल ऑफ बिलियनियर दा फाइट सु तौखी मसीदा नतना पॉलिटिकल लाइफ तसु डोनाल्ड ट्रम्प बोल्ड स्टेटमेंट की दमक रिपब्लिकन पार्टी की हीरो ओइखी 1980 की डिकेड तगी प्रेसिडेंट कैंडिडेट की रेस ता याउननबा स्टेटमेंट पीबा होखी अदुबु ट्रम्प की स्टेटमेंट सिंग असी मतमदुदा पब्लिसिटी स्टंट ओइना येंगनखी महाक होरकपदा रिपब्लिकन पार्टी की रजिस्टर्ड ओइबा वोटर ओइरमी अदुबु 2000 दा ट्रम्पना रिपब्लिकन पार्टी की महुत्ता रिफॉर्म पार्टी दा रजिस्ट्रेशन तौखी 2000 दा महाकना रिफॉर्म पार्टी दगी मसाबु प्रेसिडेंट कैंडिडेट लाउथोखी अदुबु था मरी की मतुंगदा मसीदगी ममिंग लाउथोखी कोना महाकना मु रिपब्लिकन पार्टी दा जॉइन तौखी 2012 दा ट्रम्प अमुक हन्ना प्रेसिडेंट कैंडिडेट की स्ट्रॉन्ग कंटेंडर सिंग की मनुंगदा अमनी हाइना लौनखी अदुबु ट्रम्पना प्रेसिडेंट इलेक्शन थेंगननबगी अनाउंस तौखिदे अदुबु मतमदुगी प्रेसिडेंट बराक ओबामा की अमेरिका दा पोकपगी मरमदा महाकना कयारक वहंग हंगखी मसीगी मतेंगना महाक हेडलाइन दा लैखी ट्रम्प ऑफिशियल ओइना 2015 दा अमेरिका की पॉलिटिक्स ता चोंगसिनखी महाकना रिपब्लिकन पार्टी की माइकेदगी प्रेसिडेंट कैंडिडेट ओइना इलेक्शन थेंगननबा अनाउंस तौखी ट्रम्पना मेक अमेरिका ग्रेट अगेन की स्लोगान गा लोइनना महाकी कैंपेन हौखी रिपब्लिकन पार्टी की प्राइमरी इलेक्शन सिंगदा फेब्रुआरी 2016 की होरकपदा अयोवादा ट्रम्प माइथीबा नंखी अदुबु थूना महाकना कमबैक तौदुना अतोप स्टेट सिंगदा प्राइमरी माइपाखी 2016 की प्रेसिडेंट इलेक्शन दा ट्रम्प डेमोक्रेटिक पार्टी की हिलेरी क्लिंटन गा कंटेस्ट तौखी ट्रम्प इलेक्शन दा हिलेरी की कंपैरिजन दा चौराकना वोट लाख 19 हंथन फंगखी अदुबु इलेक्टोरल वोट ट्रम्प की साइटा हेना लाखी मसीदगी ट्रम्प 2017 दा अमेरिका की प्रेसिडेंट ओइखी प्रेसिडेंट ओइरबा मतुंगदा ट्रम्पना माइग्रेशन की इशूदा अकनबा एटीट्यूड थमखी महाकी मतमदा ट्रम्पना अमेरिका अमदी मेक्सिको बॉर्डर दा वाल सेंबगी प्लान दा थबक हौखी प्रेसिडेंट ओइना ट्रम्पना मुस्लिम कंट्री सिंगदगी अमेरिका दा लाकपा इमिग्रेंट सिंगी एंट्री बैन तौखी ट्रम्प की मथकता प्रेसिडेंट ओइरिंगदा बिलियनियर सिंगदा कानबा पीबगी मराल सुसीखी डोनाल्ड ट्रम्प पॉलिटिक्स दा लाखिबा मतमदा रिपब्लिकन पार्टी दा लीडर कयाना महाकी सपोर्ट तौनखिदे अदुबु कोना मखोइना ट्रम्प की सपोर्ट तौबा ताखी अमेरिकन पॉलिटिक्स एक्सपर्ट सिंगी मतुंग इन्ना ट्रम्प पॉलिटिशियन ओइदबा सी महाकी ख्वाइदगी चावबा खुलाइनी महाना पीरिबा स्टेटमेंट सिंग असी अतोप लीडर अमना पीबो ओइरमलबदी महाकी पॉलिटिकल करियर लोइसिलमलगनी हाइखी तसेंगना ट्रम्प पॉलिटिक्स की मरमदा करिसु फजना खंगमदे मरम असिना महाक करिसु अकीबा याउदना महाकी वाफमसिंग मियाम मांगदा थमलमी महाकना एग्रेसिव स्टेटमेंट सिंग पीदुना कंजर्वेटिव वोटर सिंगबु टारगेट तौरमी एबॉर्शन गुम्बा इशूदा महाकना पीखिबा स्टेटमेंट सिंग अदु जॉर्ज बुश अमदी मिट रोमनी गुम्बा सीनियर रिपब्लिकन लीडर सिंगना लोन फावबा हाइबा ngamnakide अदुबु मदु ट्रम्पना ओपन ओइना हाइकी महाकना हाइरमी अमेरिका दा एबॉर्शन की राइट्स की डिसीजन बु ओंथोकपा ngamba जज सिंगी अपॉइंटमेंट तौगनी कोना ट्रम्पना असुमना तौखिदे मरम असिना ट्रम्प की सपोर्ट ता रिपब्लिकन्स लाख कया अमत ओइना पुनसिनखी असुमना
2020 की इलेक्शन दा माइथीरब फावदा प्रेसिडेंट कैंडिडेट ओइना कना अमतन रिपब्लिकन लीडर ट्रम्प पु रिप्लेस तौब ngamnakhide ट्रम्प ना अमममता ओइना ख्वाइदगी अहानबदा पार्टी दा ओपोनेंट सिंगबु माइथीबा पीखी अदुगा प्रेसिडेंट कैंडिडेट ओइना 2024 की इलेक्शन दा मफम कनखी वीडियो सिदा ngasi gi di matang soi fawbadang thagasari